Colonials record of the Kuki raids in Manipur their impact phongri. Manipur ki puwari the yumpham oiba colonial record of the Kukis raid in Manipur their impact haina mingthon ba lairik amang asi phongri. Manipur Press Cup ta pangthokiba thoram adu lairik asigi ayiba yumnam Rajeson phongtokibada National Archive Center near Delhi da leba Manipur ga mari leinaba phaldagi masa khomjilaga lairik asi phongtokpane ki. English ni taraga manga digi nauna National Archive Center asida leba Manipur gi lising tare rom asi digitalize tawbagi thabak satatana lakli file kya digitalize tawkhrabasu lairik oina leptana lairik oina phonglabadi hagolakliba mirol amadi researcher singda sauna kanaba piba ngamgani haiba wakhalonda lairik asi puthokpana ki lairik asi Manipur da khundariba furup sing amata atamna singna dunu ibanati archives da leba document singda yumpham oibani puwari haibasi semdok yabanati historical facts singasi mamutana khanglagadi furup masel ki marakta hena nungsinaba hengalakani haibigi thajaba lei hena mana phongdokhi Narendra Modi ki pukning giwa Maitai Naga amasung Kuki gi entrepreneur ahum thakat phongdokhi saye sigi aroiba pukning gi warol pibada Prime Minister Narendra Modi na Manipur gi entrepreneur ahum thagalakhi solar panel install tawduna khungang ki manung chanba yumthong sakya de electricity phangan khiba moirang them setna lawriba thaudang bu mangna thagar phongdokhi traditional handicraft sakot hanana bu thorang lokhaliba Margaret Ramthar Simamadi traditional oiba mong da lei thadun marang kaina puthokliba songkhone da Prime Minister na thagat phongdokhi mai sang naina phangdabigi khudong sadaba mayuknariba Manipur da moirang them sen lokholiba thorang thagatladuna Prime Minister naiki manung hanjinba mafam de leiriba miyamna thengnariba mai phangdabigi khudong sadaba singko hanabigi panamda moirang them setna solar panel puthoktuna mafam kya da electricity phangaliba si puning thaukat ingaini sai sigi aroiba pukning ki warol pibada Prime Minister na makhatan haikibada kanaguma miyo amana pukning longdana taugi haina sak jungna leplabadi oithok loidaba thaba amata leite haba moirang them sena mayek sinoli masagi sei nifu sudriba miyo sina solar panel install tawduna khungang gi manung hanjinba yumthong kya da electricity phangali Chusampur district leibi Margaret Ramthar Simna wa amasum udagi sembe handicraft ki potlam sing puthoktuna miyoi kya gi punchida ahongbu purakpa ngambigi matangna su Prime Minister na thagat phongdokhi Senapati district leibi Sokhone Christina Mahok Sagyoeva Mawongda Laithaduna Malemgi Tuan Mapamda Panganbigi Matana Prime Minister Nike Senapati District Manu Hanjinba Mapam Amada Lady Bi Nupi Sina Masabu Masana Tabak Pizza Bagaloin and Atopa Mui Kabu Hingna Bigi Lambi Piri Nasiti Mahana Malemgi Tuan Makaithel Sinda Potok Yonduna Sitmilon Fokat Hanabahonabada Maru Ebu Taudang Lobangamli National Security Force Amadi Scientific Innovation Gi Matana Prime Minister Wapam Kapunduki Magnaki Zaman Kashmir Pahalgam na terrorist ng attack sa tarakibagi matung tarakpada India na Operation Sindur sa taduna matik sa pakumpi bangaki terrorist na misang kun ga taruk hat kibagi laman kumboy na Pakistan amadi Pakistan occupy Kashmir da labor terrorist camp sing da landa duna makok thongba terrorist kya hat bangam khiyaki English sing ani ga kun ga tare ki mikhalda Congress ke Leingak laklagani O Ibobi BJP gi dictatorship kayam kuina yabagi yengsi Kumza English singaniga kunga teret ki makhalda Congress na Manipur gi Leingak pairagani haina Congress Legislature Party gi lusingbo Okram Ibobi na phongdokri Imphal gi BT Rota leiba Congress bo na pangtokpa chamaga nifu subu Indian National Congress ki mapok kumon thoramda wangnaihi sahi sam hen India da Leingak pairamba Congress na leiba asigi ningtam ihawa madi constitution sembagi matangna maru eba thaudang loki Party asina miyamgi thawgal torakpa sahi chamaga nifu prakli asiguma party amagi thawmi oirabasi sakthokchaningaini center da Leingak pariba party gi mating yaudravadi state na mathau ningthina pangthokpa ngamdi hairiba wakhalon nasi aranmani BJP na center amadi Manipur da Leingak pari gi matamda masak thokpa sakhot thawrang amata paikhatpa laikhidi haina sumana phongdokhi thawram adu da MPCC gi president Kaisa Mega Sindra naiki Congress na apunwagi saktam ngakpaga loinana democracy amasum constitution gi satna kanglon sing mapung phana satna hanraba thawrang lakhotuna laklaiki
Amaramda, Khangabok Block Congress Committee na sinduna Thobal District ki Wangbal da leiba Congress Bond da su INC ki samagani fu supamapok kuman pangtokre Thauramadu District Congress Committee ki President N Lukhoi Khangabok Block Congress Committee ki Working President Ibom Sana su Saryaki National Green Tribunal na German Road Tiger Road sema tingre CS dagi report kaurakri National Green Tribunal Act 2010 gi Section 20 gi matung ina Chuchampur Kangpokpi None amasung Urkhol districta umang amasung singi sauna lambi sema gi thabak khudakta lepnaba khankri National Green Tribunal Eastern Zone Bench Kolkata gi GM Arun Kumar Tiagi amasung EM Isor Singan December 20 de thokiba order amagi matung ina mathangi hearing sa thagadori bi English ngani ga 13 ki February ani phawbada lambi sembaga mari leinaba thabak thoram punamak lepkadabani Manipur Leingak ki Chief Secretary ni Hiramasiga mari leina district taruk ki district magistrate amadi Superintendent of Police ta mathau taba instruction pigadaban hari Khuraizam athauba singana Union Ministry of Environment, Forest and Climate Change ki Secretary gi mathakta file torakhiba petition amagi hearing sa tharaba matungda tribunal na wapum asi phungdokhibani applicant gi maikeida senior advocate Irom Lalit Kumar Singha amasum advocate Dipankar Thakur na lephi respondent gi maikeida na Pukhrambam Ramesh Kumar amadi Raj Kumari Devyasna na lephi judgment asimaktardi German Road natragan Tiger Road haina pandi aduma Chuchampur None Kangpokpi Urkhul Phaun semni ring road asini haina takli akoi bigi phibam sogan baga mari leidana paikhatliba lambi semgi thaba as khudakta lephanbinaba National Green Tribunal Act 2010 gi section 14 15 amadi 16 gi makhada mathau taba thabak thoram sing lokhat piu han hokalakibani World Kuki Jau Intellectual Council na sahi asigi February 5 da pikhalakiba memorandum amagi matung ina lambi semgi thaba asi Kuki Jau Furuki Miyoi Singa Paikhatpani Haipa Khangli Directorate of Environment and Climate Change Rural Engineering Department amasum Forest Department singba mari lenaba authority singdagi lambi semba siga mari lenana no objection certificate na singba amata laukiba laiti haina applicant gi mekedi gi pukalaki hiramasiga mari lenana preliminary report ama sayol mari gi manungda pikhalaknaba Manipur gi Chief Secretary da tribunal na August kunda khangan kibani hauzik phaw Chief Secretary gi mekedi gi report amata pikhalak palaitri district taruk ki mari lenaba forest division singdagi mathau taba information ayamba phangli adubu nauna amuk verification tawbagi mathau taba maramna tribunal gi hearing abzon tawbina ba haijraki nakalani maki warol taraba matungda tribunal na sayol mari gi matam pikhibaga loinana mathang segi February ani da hearing sathanaba nauna matam lepkhibani matam asigi manungda lambi sembaga mari leinaba thabak paikhatpa lepnaba su khangan khibani hari ten takna sumna miyam na thamjaramge du haujako ina di miyam pau matang se lusinjarge amasum makhata ba anoba update miyam pun ngai mina sena channel siki maikedi gi miyang pham da makhata na thamjari makhata ba anoba update miyam pun ngai mina si